Kuki Kouba tribe amata leiti Thadou tribe Kuki singi umbrella makhada leiti Thadou tribe si masagi culture leijaba amasung distinct weba tribe amani Thadou tribe si Kuki nomenclature ki part amata nati loinana Kuki umbrella gi makhada leiti haina Assam Dima Hasau gi Thadou tribe ki Samuel Songkhulal lobum na phong dokhri magna makhata na haikibada Manipur maite gi CSO singa santi oina Lambe lama lakna bagi damak Imphal do wari sanaki badu volunteer oina seruk yakibani wari sanaki badu gi matana kana gumba singna khatna bahawa statement sing thok bagi thabak tawri tabani Imphal pangthoki ba dialogue adu mapung phana support tawi Thadou inpi Manipur amasung maite civil society singi marakta laiba misunderstanding asi lauthok community khudimak chap manana santi gi lambel la lakna thabak tawminna bagi wakmatu yanakibani Any Kuki tribe haba yamna sayina ba sinatana Kuki Kouba tribe amata leiti hairiba kangbu singshina Manipur si thugairaga separate administration gi demand tawri adubu Thadou inpi nadi separate administration gi wafam asida support tawdi adubu masana Kuki ni haiba singasina haiba singaduna Thadou miyam singasi Kuki ni haina lana saktak na bukhotnai haina sumaral sikhi PR manung sida singa masam tamgilal haupa satruka khumfuga manga madi khulai lising hongga samag kontraga mari phakale report sei sigi February taraga humdoi gi satna ba horaki ba private rule gi ahan ba tangka asida security forces singa masam tamgi tungan phamsingda sataki ba sus operation da senkai thumkhai ga mari laina ba holup satruka khumfuga manga madi khulai lising hongga samag kontraga mari fort pangam hari Chief Justice of India B.R. Gavai na maki Manipur khongsa ta phawkiba ihul pawdamkhri Arunachal Pradesh ki kunung Itanagar ngasi nauna Guwahati High Court Permanent Bench ki nauna saba building ama sangaba ki thoram Chief Justice of India CJI B.R. Gavai na matam khra ki mamang na magna Chief Justice oidringai Manipur satkiba khongsa ta magna phawkibi uhul miyam na pawdamkhri Guwahati High Court ki anaupa building sangaba ki thoram madura Chief Justice of India B.R. Gavai na hai matam kharaga mamangda mahak masana rusingu Supreme Court ki Justice team amana sai ani hena irang thokliba Manipur satuna tungan relief camp singa satuna displaced persons sing hakting na unaduna makoi khudong sadaba sing khangdok pag loina displaced persons sing da logi ba piba yaba mating pina thabak sing singki maki khongchat adura lamdam adugi nupi amana nahak nasama ki yumda lakpada nahak putaran ukli haina mak putaran okbiki adubu isam sama nupi adugi wahaina ehaki thamoi da punsigi kawngam roi da mami amari tankre India haibasi amatani India si ekoi punamaki yumni amasum ekoi punamak India ni haiba wakhal na hona na puhan ki hanesu Chief Justice B.R. Gavai na tilliba miya na phungtoki ningsing bayai B.R. Gavai na Chief Justice of India oidringi matam khragi mamangda mahak masana lusingu Supreme Court ki Justice timama Manipur ta laktu numit humni laiduna tungan district singda hangliba relief camp singna satuna oiriba phibam singama di ITP singna thengna ba khudong sadaba sing hak thengna yengsin kibani Haukiba sai anirom sida mak masana awang nongpok state sing yengsin kibagi wapam paladuna Chief Justice of India B.R. Gavai na lamdam asomda leiriba ningthiraba tribal gi culture sing upa phangki haiba wapam tamki Major tribe kunga taruk amasum sub tribe sama leiriba Arunachal Pradesh ki cultural diversity bu sing thapa ka loina state asigi nat ko eba culture sing manghandana thamna ba state lengana lakhotliba thabak sing sing tharaduna ekoi gi tradition amadi culture ngak tu thamba haibisi constitution pi ba ekoi gi fundamental right na ki ngasi Itanagar Guwahati gi permanent bench ama hangdokpa gi thoram adu gi mamoinana Guwahati High Court ki Chief Justice Asutosh Kumar ngasi anoba building ama hangdokpa sina Arunachal gi miyam na athuba matamda asumba royal sing phangam lagani haidaduna laiba asigi oina Arunachal da numit hana thupogom tinthadana asumba royal miyam ahan boin state sida phangana bohonari ngasi sangari ba court ki building asi sumnagi asam structure manati masi constitutional morality ki sing laba laisang amani haina spongdoki ngasi gi thoramadu Supreme Court ki judge sing Justice Ijal Buyan Justice Nongmai Kapam Kotishore Justice Sandip Mehta amasum Justice Bisnoy Sarukyaki ngasi sangari ba permanent bench building asi lupa crore sama kuntraga manga point 35 sang sabane masida modern courtroom amasum state of arts facilities sing lady building asi state asigi public works department kumza English ngani ga kunga mathogi February digi saba horakhibane duga kumza English ngani ga taragani panda Arunachal Pradesh ki Chief Minister Pema Khanduna building asi sana ba ore yum tamkhibane
Isada yauba afaba gunsing hengat handuna nungaiba punsi ama oihansi Dr. R.K. Lenin. Raksa Bandhan asina symbolic oiraga aikoigi nungyoeba yeknabasing asibu tapna tapna lauthokraga isada yaujariba afaba gunsing asibu hengat halaga nungaiba punsi ama phangnabigi lambi ohelasi haina India Medical Association ima Manipur State Branch ki President Dr. R.K. Lenin na phongdokre. Wafam asi ngarang Phaidinga da leiba Ramakumaris ki hall Prajapita Brahma Ishori Vidyalaya Imphal na sinduna ngasi Phaidinga da leiba Brahmakumaris ki hol pangthoki ba thoram na phungthoki bane Dr. Lenin na makha taradun hai isagi pukning na yaraba madi wakhal na lep labadi namit khuding gi pukning wakhal laita bana leiba ngamgana ki thoram asiga madi daina Rose Goya Teachers Week ke Nirmal Sasina hai Raksa Bandhan ki nungge ba wan to ningthi na khangna badi lamdam asid nupi oibi singi thokliba crime kya thoklamda ba hai Manipur tungan ba makhal kya gi harau kumai kya pangthokli masigi manungda Raksa Bandhan asisu kumai makhala mani masi maru oina masal masi oibisingna mabung mapa oibisingda rakhi ki duna masin mapa oibigi mari hen sasin hanma adugumba kumai amani kumai asibu thauram oina pangthok tuna kumai asigi asengbu wan to miyamna khangana na bo hona bani Raksa Bandhan gi nungge ba wan thok miyamna khangdabana kumai asi mangsilakpagi mami tari aikhoi miyamna kumai asigi wan tok ningthina khangduna ngakna salabadi lamdam asidu nupi oibigi thoningdaba thawdok wathok kya thoklibasi thoklamdaba ye ngasi haiba namisidagi aranbu wakhalun kya thadokduna afaba wakhalda yumpham oiduna aikhoi khudima afaba wakhalda yumpham oiduna nungai afaba mi oina bhona mina saiki thoramadu India Medical Association Manipur State Branch ki President Dr. R.K. Lenin IPS Victoria Yengkhom she is the Academy of Health Science Department ki HOD Dr. Ahantem Suchitra she is a Hospital and Research Institute ki Director Medical Services Sorakhaibam Jogindro Amadi Brahmakumaris ki in charge Ras Yogini Brahmakumari Nilimana Tharong Mithunglen oina saru yakhi Irabot Foundation Manipur ki Imphal East Branch semkhre laumi singi ihok sagatuna puna thengnaminaba matam oire case Gopelwa Irabot Foundation Manipur IFM ki Imphal East District Branch semkhre IFM ni Thadou Pasiolmada Turet Pat News Gold Club ki sanglienda thangjab Jogeshon athoiba mithung IFM ki President KS Gopelwan Thoromapu IFF ki Vice President Okram Dilip Kumar amadi TS Mohindron akanaba mithung len sing oina IFM ki Imphal East District Branch semkhibani apunba Executive Member kunga mathoi khanki President thangjam Jogeshwar Vice President Thiam Mani Mohan amadi Moirangthem Subol Secretary General da Laisram Ningthem Assistant General Secretary da KS Open Joint Secretary General da L Sangwoi Bikramjit Secretary Organization da CS Khelen Assistant Secretary Organization da James Secretary Finance da L Inauksa Secretary Publicity da W Sanayema Assistant Secretary Publicity da L Thoithoibani loina Executive Member Tarasu Khankhiyari Mipamaduga Mari Lainana IFM gi President KS Gopelwan hai Haujik lamdam asigi setmi lon atuki matik sokseli masida laumi sinmising asabu thodang lauduna madi awaba thidana thap kannanaba kana tawbasangi laumi singi ihau sagatuna awaba kya mayuknariba si puna thengnaminaba matam oire asiguma tanja asida laumi sinmi ngami sing punsingduna mang tariba khudong sadaba kya thengnaminaduna amatu oiba leminaba matam oire ki Vice President Okram Dilipna IFM Imphal East Branch na organic farming di henami yeng thamduna manglom na sanction haningbagi apamba phongdokhi adugo tentang na sunma myam na thamjage haujikoina di myam paus mata se lusinjarage amasu makhataba no babde myam punanga mina sena senal sigi mekeri gi myang phamda makhata na thamjari